Em có khuấy hết lệ hết. Nãy là tuần khuấy đây mà. Mà, nãy ngày xưa là bố kia đồn chúng ta là bài đó rất tôi chán. Nó lần con cho đây nó mù rồi, lần mà đi mà nó mù rồi. Cái gì mi nó vừa làm nó út. Mà đi chụp con đi, chụp con đi. Chị nằm nhà mà cái đi thua cái là hồ này. Cha nó bị. Rồi cái này nó tin tả đi tao đi. Cái gì rồi? Coffee cái nào lấy thế? Hey, 상공기 cái nào bị âm lấy bên này? Ai cái sao làm nào pháo xả được cái gì thay đổi hết chứ cái gì? Chị phải đâu? Hello ma'am, welcome back to my vlog. Ado kaino ngasi je khoi tarpon ne ba ko ado khoi ma cha te ki tauri do ma gi mchin je no nga lak ta pai na le me kamai pai no khang de ba inge ne Thì có mà phù người tôi này. ado ma gi chandon nam bi wai na ina nam bi ba breast na nam bi ba ko ju chin ban pai bai ma tung ina chandon ni ju yong pai ri je ngo ado ji gam tang chem dok pi ge lo ma'am ngasi ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯑꯣꯏꯖꯔꯁꯨ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯣꯏꯕꯗꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯨꯆꯥꯕꯦꯝꯁꯤꯅ ꯑꯣꯏ ꯑꯩꯈꯣꯏ ꯊꯪꯅꯕꯁꯤꯡꯁꯤꯒꯤꯅ ꯑꯃꯨꯛ ꯉꯁꯤ ꯑꯣꯏꯔꯤꯕ ꯊꯥꯡꯅꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯟꯗꯣꯞꯇ ꯇꯧꯕꯗꯣ ꯑꯗꯨꯒ ꯇꯧꯗꯕꯗꯨꯗꯣ ꯑꯣꯏꯅ ꯆꯠꯂꯅꯤ ꯐꯕ ꯃꯥꯏꯁꯦ ꯑꯝꯇꯪ ꯁꯦꯝꯗꯣꯛꯈꯤꯒꯦ ꯃꯊꯛꯇ ꯐꯤ ꯖꯥꯜꯂꯤ ꯃꯌꯥꯝꯁꯤꯅ ꯃꯅꯝ ꯅꯝꯊꯤꯔꯗꯤ ꯍꯥꯏꯔꯒꯅꯨꯀꯣ ꯏꯁꯤꯡ ꯂꯩꯇꯕꯩꯅꯤ ꯌꯥꯔꯕ ꯍꯧꯖꯤꯛ ꯐꯖꯔꯦ Dạ dạ. Mà thất cái bình gì à? ꯌꯥꯔꯦ ꯌꯥꯔꯦ ꯃꯇꯣꯟꯗꯤ ꯀꯩꯅꯣꯅꯦ ꯃꯇꯣꯟ ꯌꯥꯎꯗꯦ Em có khuấy hết lệ hết. ꯅꯪꯒꯤ ꯅꯥꯇꯣꯟ ꯈꯣꯏꯅꯕꯅꯤꯗꯣ ꯈꯣꯏ ꯁꯦꯝꯃꯛꯀꯦ Sai rồi nó tàu đấy. ꯁꯦꯝꯕꯗ ꯄꯩꯒꯤꯗꯣꯔꯦ Chim mi đứa này chim. ꯑꯃ ꯊꯤ ꯂꯩꯔꯦ ꯈꯪꯉꯦ ꯍꯥꯏꯔꯒ Chỉ có phá đối cho cây luôn hè. Cái đi nó không đi nó xoay cho cái đi nó đầy chứ à. ꯅꯪ ꯗꯨꯖꯥꯅ ꯍꯩꯔꯗꯤ ꯅꯪ ꯅꯝꯃꯨꯗꯅ ꯑꯗꯣ ꯀꯩꯒꯤ ꯅꯝꯃꯨ ꯍꯥꯏꯅꯣ ꯑꯩꯉꯣꯟꯗ ꯅꯝꯃꯨ ꯁꯨꯛ ꯐꯖꯅ ꯅꯝꯕꯤꯔꯤꯁꯦ ꯊꯥꯅꯗꯦꯕ ꯅꯝꯃꯨꯁꯨ ꯍꯥꯏꯅꯦꯕ Thằng nó bên là thì peira bây quả đi khôi đây. ꯖꯦꯡꯒꯦ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ Cái sao nào? ꯏꯁ ꯃꯤꯅꯣꯝ ꯅꯝꯕꯤꯔꯒꯦ Đi học. ꯑꯩꯁ ꯆꯪꯈꯣꯜꯂꯦ Vì giá vì chỗ pay vào đi. Tăng mình. ꯅꯦ Nó là chị pay ra đây nè. ꯌꯦꯡꯒꯦ Rồi. ꯑꯗꯨ ꯀꯦꯃꯦꯔꯥꯗ ꯌꯦꯡ ꯕꯤꯟꯗꯤ ꯅꯝꯃꯤꯁꯦ ꯁꯦꯝꯗꯣꯛꯇꯅ ꯑꯩꯅ ꯁꯨꯛ ꯐꯖꯅ ꯅꯝꯕꯤꯔꯒ ꯏꯃꯥ ꯏꯄꯦꯝꯃ ꯄꯤꯡꯅꯒ ꯁꯦꯝꯈ꯭ꯔꯤꯅꯤ ꯇꯧꯅꯨ ꯌꯦꯡꯒꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯖꯔꯦ ꯈꯤꯇꯪ ꯐꯥꯛꯑꯦ ꯈꯤꯇꯪ ꯀꯛꯊꯔꯗꯤ ꯐꯖꯒꯗꯧꯅꯤ ꯅꯣꯏ ꯍꯅꯨꯕꯤꯅꯤ ꯌꯥꯔꯦ ꯅꯣꯏꯗꯤ Mà chứ mà tuôn cho cái tuôn chắc này chứ. ꯀꯥꯏ ꯅꯪ ꯅꯆꯤꯟ ꯄꯩꯕꯩꯅꯤꯗꯣ ꯌꯥꯔꯦ ꯃꯃꯥ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯆꯟꯗꯣꯟꯗꯣ ꯌꯦꯡꯒꯦꯅꯦ ꯑꯩꯅ ꯁꯣꯏꯅ ꯅꯪꯁꯜꯂꯒ ꯀꯅꯥꯅ ꯌꯦꯡꯉꯛꯀꯗꯧ ꯅꯠꯇꯦ ꯂꯥꯞꯅ ꯎꯕ ꯆꯟꯗꯣꯟ ꯅꯪ ꯌꯥꯏ ꯂꯣꯏꯔꯦ ꯇꯥꯗꯅ ꯁꯤ ꯎꯁꯣꯗ ꯃꯌꯥꯏꯗ ꯇꯥꯍꯜꯂꯤꯅꯤ ꯅꯪꯅꯅꯤ ꯁꯦꯝꯃꯨ ꯍꯥꯏꯅ ꯁꯦꯝꯃꯟꯗꯅ ꯃꯥ ꯃꯌꯥꯝ ꯑꯩꯁꯨ ꯃꯃꯥꯏ ꯀ꯭ꯔꯤꯝ ꯇꯩꯔꯦ ꯑꯩ ꯐꯥꯎꯟꯗꯦꯁꯟ ꯇꯩꯔꯔꯣꯏ ꯀ꯭ꯔꯤꯝ ꯈꯛꯇ ꯇꯩꯔꯅꯤ ꯑꯗꯨꯒ ꯆꯟꯗꯟ ꯅꯝꯁꯤꯜꯂꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯦꯛꯈꯤꯒꯦ ꯀꯦꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯂꯥꯏꯠꯁꯦ ꯈꯔ ꯃꯝꯃꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯑꯩꯈꯣꯏꯒꯤꯗꯤ ꯆꯠꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥꯒ ꯇꯥꯆꯧꯒ ꯏꯅꯝꯃꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯅꯤꯡꯗ ꯑꯩꯈꯣꯏꯗꯤ ꯃꯅꯤꯡꯗꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯁꯦ ꯐꯥꯡꯅꯕꯅꯤꯅ ꯑꯩꯈꯣꯏ ꯗꯨꯆꯥꯕꯦꯝꯁꯅꯥ ꯍꯣꯏꯁꯤꯒ ꯐꯥꯡꯅꯕꯅꯤꯅ ꯑꯩꯈꯣꯏ ꯗꯨꯆꯥꯕꯦꯝꯁꯅꯥ ꯍꯣꯏꯗ ꯑꯩꯁꯦ ꯆꯥꯎꯔꯒꯦꯅ ꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯒ ꯆꯥꯎꯔꯅꯤ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯁꯟꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯍꯟꯗꯛ ꯃꯔꯛ ꯃꯨꯁꯟꯕꯁꯤꯗ ꯑꯩ ꯌꯥꯝꯅꯒ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯃꯤ ꯑꯅꯧꯕ ꯌꯥꯝ ꯎꯗꯣꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯗ ꯂꯥ ꯌꯦꯡꯍꯟꯒꯦ ꯂꯥꯛꯑꯣ ꯃꯣꯏ ꯃꯥꯏ ꯄꯦꯝꯃ ꯂꯪꯇ꯭ꯔꯤꯛꯀ ꯂꯪꯉꯤꯅꯦ ꯑꯣꯏꯒꯤ ꯌꯦꯡꯉꯨꯅꯦ ꯍꯦ ꯂꯥꯏꯠ ꯃꯉꯥꯟꯁꯤꯅꯅꯤ ꯂꯥꯏꯠ ꯃꯉꯥꯟꯅꯔꯥ ꯑꯩ ꯆꯟꯗꯣꯟꯒꯁꯦ ꯅꯪ ꯑꯗꯨꯝ ꯉꯧꯃꯟꯗꯅ ꯅꯪ ꯆꯟꯗꯣꯟꯗꯣ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯃꯄꯥꯟꯗ ꯎꯗꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯥ ꯇꯔꯄꯣꯟ ꯌꯥꯎꯖꯗ꯭ꯔꯤꯌꯦ
Hey, yao này. ꯌꯥꯎꯔꯦꯕ ꯀꯨꯏꯔꯦꯕ ꯌꯥꯎꯗꯕꯗꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯅꯪ ꯇꯔꯄꯣꯟ ꯌꯥꯎꯁꯨ ꯌꯥꯎꯗꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯃꯥꯁꯦ ꯇꯔꯄꯣꯟꯗ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯅꯣꯏ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥ ꯂꯥꯛꯏꯁꯦ ꯃꯕꯣꯏꯗ ꯁꯤ ꯌꯥꯝ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯦꯡꯍꯜꯂꯛꯑꯒꯦ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯤ ꯌꯥꯝꯅ ꯎꯗꯧ ꯃꯥꯜꯂꯤ ꯌꯦꯡꯉꯁꯤ ꯅꯠꯇꯅ ꯊꯔꯣ ꯎꯕꯗ ꯉꯥꯎꯔꯦ ꯊꯔꯣ ꯍꯦꯛꯀꯦ ꯍꯥꯏꯒꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯅꯥꯎꯄꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯒ ꯅꯪ ꯆꯥꯛ ꯊꯣꯡꯗ꯭ꯔꯣ ꯑꯣ ꯑꯩꯒ ꯆꯥꯛ ꯌꯥꯎꯗꯕꯅꯤ ꯑꯩ ꯍꯤꯟꯖꯥꯡ ꯍꯥꯎꯔꯣꯏ ꯈꯪꯉꯦ ꯑꯩ ꯊꯔꯣ ꯑꯃ ꯐꯪꯈꯤꯗꯦ ꯅꯪꯒꯤꯅꯦꯅ ꯁꯥꯠꯂꯝꯕ ꯊꯔꯣꯅꯤ ꯃꯔꯥꯅꯤ ꯀꯩꯅ ꯆꯤꯡꯉꯣ ꯑꯥꯗ ꯑꯃꯁꯨ ꯂꯩꯔꯦ ꯅꯪ ꯂꯥꯝ ꯐꯪꯒꯗ꯭ꯔꯥ ꯑꯃꯨꯛꯇ ꯂꯣꯡꯉꯤꯅꯤ ꯕꯕꯥ ꯗ꯭ꯔꯦꯁ ꯅꯥꯟꯉꯩ ꯁꯦꯠꯂꯒ ꯄꯨꯈ꯭ꯔꯤꯗ ꯖꯨꯞ ꯇꯥꯔꯕ ꯕꯥꯏꯗ ꯆꯠꯇꯣꯏ ꯆꯥꯅꯤ ꯈꯔꯒ ꯃꯈꯥ ꯀꯨꯝꯃꯨ ꯑꯩ ꯇꯧꯒꯦ ꯑꯥꯗ ꯂꯩꯌꯦ ꯑꯗꯨ ꯈꯨꯐꯖꯁꯦ ꯄꯤꯔꯛ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯍꯦꯛꯑꯣ ꯊꯤꯗꯤ ꯍꯥ ꯌꯥꯔꯅꯤꯗ ꯌꯥꯝ ꯍꯦꯛꯄꯤꯔꯨꯔꯅꯨ ꯋꯥ ꯍꯦꯛꯈ꯭ꯔꯦ ꯃꯣꯟꯈꯨꯁ ꯁꯣꯟꯖꯜꯂꯣ ꯈꯨꯁ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯊꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯟꯗꯞ ꯆꯠꯂꯒꯦ ꯃꯥꯟꯗꯞ ꯆꯠꯂꯁꯨ ꯐꯝꯃꯨꯗꯣꯏꯅꯤꯅꯦ ꯆꯥꯛꯀ ꯂꯣꯏꯈꯤꯔꯣꯏꯅꯦ ꯑꯗꯨꯗ ꯁꯤꯟꯖꯟꯖꯔꯒꯦ ꯄꯨꯡꯁꯤ ꯌꯩꯈ꯭ꯔꯦ ꯌꯥꯗ꯭ꯔꯦꯅꯦ ꯀꯥꯍꯠꯄꯁꯤꯗ ꯁꯤꯒꯅꯦꯕ ꯊꯔꯣ ꯄꯥꯜꯂꯤꯗꯣꯀꯣ ꯍꯧꯔꯤꯗꯣ ꯅꯪ ꯀꯃꯥꯏꯅ ꯂꯪꯉꯤꯗꯣ ꯑꯃꯨꯛꯇ ꯑꯗꯨꯅꯦ ꯉꯧꯃꯟꯗꯅ ꯂꯪꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯅ ꯃꯨꯔꯒ ꯂꯪꯕꯅꯤ ꯃꯥꯅ ꯉꯧꯔꯒ ꯂꯪꯕꯅꯤ ꯃꯌꯥꯒꯁꯦ ꯂꯣꯏ ꯂꯪꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯆꯥꯛ ꯊꯤꯔꯝꯃꯦ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯄꯤꯉꯩꯗ ꯑꯥꯔꯇꯤ ꯂꯣꯏꯔꯕꯅꯤ ꯅꯣꯏ ꯊꯦꯡꯉꯦ ꯐꯣꯇꯣ ꯀꯥꯞꯄꯗꯅꯤ ꯅꯣꯡ ꯃꯔꯛꯇ ꯉꯁꯤꯗꯤ ꯃꯤ ꯑꯅꯧꯕ ꯌꯥꯝꯅ ꯎꯗꯣꯔꯦ ꯀꯅꯥ ꯂꯥꯛꯏ ꯌꯦꯡꯉꯨ Bieta. oi ai su jam mu de ko mayam noi na aham da ujabadni mudabani ai handak ta chu loi ni puja da mi na ngau thong ki ni ai na ma dia jo puni ya ko puni Sina parani. Ngango, masai di wa baje ngai ni. Hoje video nama di thore tumi lai hani hoje. Dore mayam. Si chak lo ra pada koi ima ibel mayam ni lang na doi mayam si jengu somda iya na ngau re. Aje hau na bi ni. Đuổi hai người đi mà nhỉ? Đuổi hai người đi mà nhỉ? Chế sao muốn thế này? Chứ cái nào được sao? Tí đi nè. Em trao rồi đấy, chị mi u tại vì trên chân núi đi chắc ra không mà. Thu về tiêu thu. Không có gì đâu. Ai đi trên núi đi, ai trên núi đi. Đi mà ngồi. Mà cây nó nét như này. Uchina mayam maraka di thoga la hore ahan maraka Namoy ka na ame. Karam daki. Chaba loy na bagi.
ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯛ ꯊꯟꯅꯕ ꯆꯥꯊꯣꯛꯑꯦ ꯊꯟꯅꯕ ꯆꯥꯊꯣꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯅꯤ ꯅꯣꯡ ꯍꯩꯊꯈꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯆꯪꯗꯕꯤꯗ ꯍꯧꯖꯤꯛꯁꯦ ꯖꯤꯔꯤꯒꯤ ꯆꯤꯆꯦꯅ ꯐꯤ ꯈꯔ ꯄꯨꯔꯛꯑꯦ ꯍꯥꯏ ꯀꯔꯤ ꯀꯔꯤ ꯑꯅꯧꯕ ꯄꯨꯔꯛꯀꯦ ꯌꯦꯡꯒꯦ ꯍꯥꯏꯅꯀꯣ ꯂꯧꯕ ꯂꯧꯗꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯐꯤꯕꯨꯗꯤ ꯌꯥꯝꯅꯁꯨ ꯄꯨꯔꯛꯇꯦ ꯃꯥ ꯍꯟꯗꯛꯁꯦ ꯂꯣꯏꯅ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯃꯥ ꯍꯣꯏ ꯍꯜꯂꯛꯑꯝꯗ꯭ꯔꯤꯕꯀꯣ ꯃꯣꯏ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤ ꯊꯦꯡꯉꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯅꯤ ꯑꯗꯣ ꯑꯅꯨꯁꯨ ꯃꯥ ꯍꯧꯖꯤꯛ ꯍꯟꯒꯅꯤ ꯌꯥꯏ ꯑꯗꯨꯅ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝ ꯊꯤꯟꯒꯗꯕꯗꯨꯁꯨ ꯑꯩꯁꯨ ꯍꯥꯏꯗꯤ ꯆꯦꯟꯕ ꯊꯣꯛꯇꯣꯏꯃꯤꯅꯀꯣ ꯔꯟꯅꯤꯡ ꯆꯠꯇꯣꯏꯃꯤꯅ ꯅꯨꯡꯊꯤꯟꯗꯣ ꯑꯗꯨꯅ ꯑꯩꯁꯦ ꯈꯔ ꯉꯟꯅ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯅꯤ ꯑꯗꯣ ꯃꯥ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯕꯅꯤꯅ ꯑꯩꯁꯦ ꯄꯥꯅꯤ ꯊꯣꯛꯆꯅꯤꯡꯗ꯭ꯔꯕꯅꯦ ꯃꯤꯉꯩꯅꯅꯦ ꯉꯁꯤꯁꯦ ꯎꯕꯗ ꯃꯤꯉꯩꯅ ꯍꯥꯏꯕ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯀꯥꯁꯜꯂꯝꯃꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯕꯨ ꯀꯩꯇꯧꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯑꯅꯨ ꯆꯠꯇ꯭ꯔꯦ ꯇꯥꯇꯣꯟ ꯒꯨꯋꯥꯍꯥꯇꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯃꯗꯒꯤ ꯀꯩ ꯍꯥꯏ ꯃꯤ ꯑꯅꯤ ꯊꯣꯛꯄ ꯇꯥꯗꯦꯅ ꯃꯥꯁꯦ ꯆꯠꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯤꯗ ꯑꯃꯝꯕꯗ ꯅꯦꯠ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯤ ꯑꯁꯥꯝꯗ ꯑꯦꯛꯖꯥꯝ ꯑꯃ ꯂꯩꯕꯒꯤ ꯅꯦꯠ ꯊꯤꯖꯤꯟꯈ꯭ꯔꯦꯕ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯊꯤꯡꯉꯤꯗꯣ ꯄꯨꯡ 9:30 ꯄꯨꯡ 9:30ꯗꯒꯤꯅ ꯄꯨꯡ 4:30ꯐꯥꯎꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯄꯨꯡ 4:30 ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯦꯠ ꯂꯥꯛꯇꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯏ ꯃꯣꯃꯣ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯔꯟꯅꯤꯡꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯣꯃꯣ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯅꯨ ꯐꯣꯟ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯁꯤ ꯐꯣꯟꯒ ꯇꯧꯁꯜꯂꯛꯏꯁꯤꯅ ꯑꯩꯉꯣꯟꯗ ꯍꯤꯞꯄꯗ ꯌꯥꯗ꯭ꯔꯦ ꯆꯦ ꯃꯨꯕꯤ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯅꯝꯕꯖꯥꯏꯈꯩ ꯅꯝꯃꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯟꯗꯥ ꯋꯥꯏꯔꯝꯒꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯊꯣꯛꯂꯛꯏꯅꯤ ꯂꯣꯠꯈꯤꯒꯦ ꯑꯩ ꯀꯥꯏꯉꯣ ꯇꯥꯃꯤꯇꯥꯒ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯒ ꯄꯟꯖꯥꯕꯤ ꯇꯔꯀꯥꯒ ꯃꯤꯛꯁ ꯇꯧꯔꯒ ꯆꯥꯗꯣꯏꯅꯤ ꯅꯨꯡꯊꯤꯟꯒꯤ ꯑꯆꯥꯄꯣꯠꯅꯦꯅ ꯏꯁ ꯆꯦꯟꯈ꯭ꯔꯦꯅꯦꯀꯣ ꯀꯤꯕꯨ ꯂꯩꯇꯦ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯆꯥꯕꯗꯣ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯅꯣꯏ ꯅꯇꯤꯟ ꯇꯥꯅꯤ ꯇꯜꯂꯤꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯅꯨꯁꯦ ꯑꯌꯨꯛ ꯉꯟꯅ ꯊꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9-10 ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯅꯤꯕꯀꯣ ꯃꯌꯥꯝ ꯀꯞꯄꯤꯔꯣ ꯀꯞꯀꯅꯨ ꯈꯔ ꯄꯣꯌꯣꯝꯁꯦ ꯑꯃꯨꯛ ꯍꯥꯞꯄꯤꯒꯦ ꯑꯃꯨꯛ ꯃꯃꯥꯟꯗꯕꯁꯤꯗ ꯀꯔꯤ ꯋꯥꯞꯄꯤꯔꯣ ꯈꯪꯗꯦ ꯉꯥꯔꯤ ꯈꯛꯇꯔ ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯁꯨ ꯂꯥꯛꯂꯤ ꯇꯧꯔꯤ ꯑꯗꯨꯅ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯧꯔꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ ꯌꯧꯕꯒ ꯑꯩꯈꯣꯏ ꯐꯤ ꯍꯣꯡꯗꯣꯛꯇꯅ ꯐꯝꯃꯦ ꯍꯣꯏꯃ ꯅꯪ ꯎꯕꯗꯣ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯍꯟꯗꯛ ꯀꯥꯁꯟꯕꯤ ꯁꯪꯒꯣꯝ ꯑꯩꯅ ꯀꯣꯐꯤ ꯃꯌꯥꯝ ꯁꯪꯒꯣꯝ ꯄꯥꯝꯕ꯭ꯔꯥ ꯀꯣꯐꯤ ꯄꯥꯝꯕ꯭ꯔꯥ ꯃꯤ ꯈ꯭ꯋꯥꯏ ꯍꯥꯏꯔꯛꯀꯅꯤ ꯁꯪꯒꯣꯝꯅ ꯐꯩꯅꯤꯒ ꯀꯣꯐꯤꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯁꯪꯒꯣꯝꯒꯤ ꯀꯥꯟꯅꯕꯗꯤ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯊꯤꯜꯂꯒ ꯍꯟꯒꯦ ꯇꯧꯕ ꯑꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯆꯥꯛꯀ ꯍꯥꯞꯆꯤꯟꯕꯤꯗꯅ ꯑꯩꯁꯦ ꯑꯗꯣ ꯆꯥꯛ ꯆꯥꯕꯒ ꯑꯩꯁꯦ ꯆꯠꯂꯅꯤ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯋꯤ ꯃꯣꯏꯁꯦ ꯃꯣꯏꯁꯤꯒꯕꯨ ꯂꯥꯛꯑꯕ ꯂꯩꯍꯟꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯨꯏ ꯂꯩꯖꯥꯗꯦ ꯂꯩꯍꯜꯂꯒ ꯊꯥꯈꯤꯒꯦ ꯑꯩ ꯊꯤꯟꯕ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯕꯤꯗ ꯍꯟꯗꯣꯏꯅꯣ ꯆꯥꯛ ꯆꯥꯗꯣꯏꯔꯒ ꯑꯩꯗꯤ ꯆꯥꯛꯄꯨꯗꯤ ꯆꯥꯔꯅꯤꯅꯦ ꯆꯥꯛ ꯆꯥꯍꯜꯂꯨꯔꯗꯤ ꯄꯣꯊꯥꯍꯜꯂꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯍꯟꯗ꯭ꯔꯕꯅꯦ ꯍꯩꯔꯕ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯐꯨꯔꯤꯒꯁꯦ ꯆꯥꯏꯔ ꯆꯥꯗꯦꯔ ꯑꯆꯤꯟꯕ ꯃꯤꯁꯜꯂꯝꯅꯦ ꯈꯤꯇꯪꯗꯤ ꯆꯤꯜꯂꯤ ꯑꯗꯨꯏꯁꯨ ꯌꯥꯏ ꯑꯩꯅ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯍꯩꯅꯗꯕꯅ ꯏꯟꯁꯇꯥꯒꯤ ꯔꯤꯜꯁꯇ ꯌꯥꯝꯅ ꯐꯥꯎ ꯁꯥꯖꯈꯤꯕꯤ ꯊꯔꯣ ꯍꯦꯛꯆꯈꯤꯕꯤ ꯃꯁꯛ ꯎꯍꯟꯗꯕꯤ ꯁꯤꯗ ꯂꯩꯔꯦ ꯊꯃꯥꯏꯇꯟ ꯃꯃꯥꯏ ꯀꯣꯏꯕꯒꯤ ꯎꯠꯇꯕꯩ ꯋꯥꯅꯤ ꯃꯃꯥꯏ ꯀꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯎꯠꯂꯤꯁꯤꯗꯤ ꯍꯧꯖꯤꯛꯅꯤ ꯀꯩꯅꯣ ꯗꯤꯂꯦꯟꯐꯝ ꯈꯪꯗꯦꯗ ꯇꯟꯕ ꯌꯥꯎꯁꯜꯂꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯣꯟꯖꯜꯂꯛꯏꯁꯦ ꯑꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯑꯕꯣ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯑꯕꯣ ꯏꯁꯤꯡ ꯊꯛꯄ ꯌꯥꯝ ꯆꯥꯛ ꯀꯥꯎꯒꯅꯣ ꯆꯥꯔꯕꯣ
ꯆꯥꯔꯕꯣ ꯊꯤ ꯐꯥꯏꯔꯕꯣ छी ꯃꯄꯥꯟꯗ ꯊꯣꯛꯎꯔꯕꯣ इसिंग थादी थोपा ताबने ꯇꯨꯀꯠꯆꯩꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯒꯦ ꯁꯠ ꯁꯠꯇꯨꯒ ꯆꯠꯂꯒꯦ ꯑꯩ ꯌꯥꯝ ꯀꯨꯏ ꯂꯩ ꯌꯥꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯆꯥꯅ ꯀꯩ ꯉꯥꯅꯣ ꯈꯪꯗꯦ ꯊꯣꯡꯕꯤꯔꯝꯃꯦ ꯁꯤꯗ ꯑꯂꯨ ꯎꯃꯣꯔꯣꯛ ꯊꯕꯤ ꯃꯦꯠꯂꯣ सिमेंटꯅꯕꯨꯗꯤ ꯂꯣꯏꯔꯕꯅꯤ ꯃꯅꯥꯁꯦ ꯈꯔ ꯂꯣꯏꯁꯟꯒꯦ ꯍꯥꯎꯅꯤꯍꯦ ꯑꯩꯗꯤ ꯇꯣꯅꯤꯡꯉꯣꯛꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯁꯨꯅꯦ ꯑꯩ ꯏꯔꯣꯝꯕꯗ ꯇꯣꯅꯤꯡꯉꯣꯛ ꯌꯥꯎꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯑꯃꯦꯠꯄꯤ 이건봐 토닝곡 is love ꯆꯥꯔꯀꯥꯟꯗ ꯈꯪꯉꯤꯕ ꯎꯁꯣꯏ ꯑꯃꯦꯠꯄ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯆꯔꯛꯄꯅꯤ ꯁꯤ ꯑꯂꯨ ꯑꯃꯦꯠꯄ ꯅꯠꯇꯦ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤꯗꯣ ꯆꯤꯛꯀꯦ ꯇꯧꯕꯗ ꯃꯈꯣꯡꯗꯨꯗ ꯂꯥꯝꯍꯧꯅ ꯁꯦꯕꯥ ꯐꯗ꯭ꯔꯦ ꯌꯦꯡꯉꯨ ꯁꯦꯕꯥ ꯐꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯥꯅ ꯀꯥꯎꯕꯒꯤ ꯃꯥꯅ ꯑꯗ ꯆꯥꯗꯔꯒ ꯃꯥꯗꯣ ꯁꯤꯔꯦ ꯍꯧꯗꯣꯡ ꯑꯃꯗꯅ ꯌꯥꯔꯦ ꯍꯧꯗꯣꯡ ꯑꯃꯗ ꯑꯁꯤꯅꯦ ꯃꯕꯨꯛ ꯌꯥꯝ ꯀꯪꯕꯤꯗꯣ ꯃꯕꯨꯛ ꯆꯤꯛꯑꯦꯅꯦ ꯑꯗꯨꯝ ꯅꯥꯟꯊꯗꯣꯏꯅꯦ ꯈꯥꯏ ꯄꯥꯜꯂꯤꯁꯦ ꯁꯦꯕꯣꯠ ꯍꯦꯛꯇꯣꯔꯤ 아이디어 ꯐꯖꯩ ꯁꯤꯒ ꯍꯥꯞꯄꯣ ꯑꯗꯨꯒ ꯃꯊꯛꯇ ꯃꯤ ꯂꯩ ꯃꯥꯜꯂꯦ ꯑꯩꯗꯤ ꯊꯥꯡ ꯄꯤꯔꯧꯔꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯗꯆꯥꯅ ꯁꯦꯕꯣꯠ ꯍꯥꯞꯄꯤꯗꯒꯤ ꯀꯟꯅ ꯁꯦꯕꯣꯠ ꯍꯦꯛꯏꯕꯀꯣ ꯑꯩꯁꯦ ꯂꯣꯏꯅ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ